Manipur the Lady community, Koyam say, I call my am the Manaraka the Minas Hanaru the Bonatro. I call my am the Punna Wakan Kanaraka the Minas Hanaru the Bonatraba. Adu Orgadi Manipur the Kundari community Kuntratar check Kuntratar Chinako Manipur, Shemban in a Kaudur Shikarinova. I didn't mean a Sichet Taraga, I call a Kanadu Shikarinova. I call Changnaba Yaba Mamo the Lady Shikarinova. I call Changnaba Yaba Nungy Yaifaba Nungy Yaifaba Manipur Thmlmsi Hyna MLA Lokhada Thmlmsi Hyna concert to the Kuki organization Anina Lakadu condemned Towi. Aina Kanbadi Manipur Zaga Kudimakta Kanago Mamasa Kanago Thmlmsi Hyna Manipur Zaga Kudimukta Kanagum Sapsikanago Thmlmsi Hyna I Iramdam Zagama in the Sapasu Thmlmsi Hyna Sini. Aduna I Wakanda Harupada Chatting Bajaga Sapai Basi Nagari Amagi Matoni Aduga Nasing Asiso Sijamagi MLA and Lady Vanina I Levaki can basically Zukai and the Kalaganda Nasi Tinmiriba Kudimabu I Amakatanga and Amakatanga Tanjanga Masida Mayam Sauni Sauro Habanataba Tokriba Iranguda Saranga miyoi Saniga Humpu Jingdam Anigis Tawaina Pontao Yadukimating White Lunana Irang Maratuda Nakal Anina Kanagrise Meitei Kuki Changnaba Kukina Meitei Kuki listening me poor Tare Helisini Miyoi begin Nungy Loinamak lady Adonai Ojai told Tamila Magana, Apunma Manipurama Sem the Vidamta, I call it Tandu Laitana, Sati, Poronaba, Labiama, Teminavagi Matota, and High. Nasi Yam Maruiba Namidamani, Dragge, Nupilan, Aduna Iramdam, Sidalai Vidiba, my Ben, Isation, Waipunomapu. Ikai Kunnabaga Loinana Ikongana Kurumzari Amadi Ngasi Yaba Nungy Iramdam Sidalai Viriba Maruina Leisabi Masasing Mauna Sing Taba Matabu Matamda Duga social media the Toroku Matamda Lebak Watok Widanaba Imungi Leibiriba Alaman Sing Lekaigi Alamansing Lekai Kunsing Ikai Piruk Kundanaba Wanaminasi Hibasi a Iramdam Sigi Isiasan Sing Mayam da Ina Sigi Pausen Simatang Pijaning Handa Watong Lamto Mam Topasin Wajade Adunanga Sigi Yama Nungsiraba Yamna Puning Nungsiraba Amadi Lani Matam the Imai Bensin a low bee giver Todang Sing Duning Sing Jaraga Imai Bensing Bui Amukahan Kai Kunabuchari Taru Tabak Sing the Koi Mai Pakpo Minasi Amadi Masi Evan Misidagi Season Sing Jimbala Sing Jimbalabi Adugla Sabi Masa Sing social media the Topira Kumatam da Koi Wakan Muna Kantaraga in a Tagodriba in a Tarakadriba, upload Tagodriba, post Tagodriba, Kanosingsi, content Singsi, Imunda, Igilekaida, Igisada, Adugo, Lebawatok, Ogadra, Oidra, Hibadu, Ozanamun Kantabiraga, social media, the Topiro, have a simatang, a man from that no Ningsinjari, Kurumzari. Thank you. Ôi, chúng bật cho mà
ꯑꯩꯈꯣꯏ ꯅꯨꯄꯤ ꯌꯥꯎꯕ꯭ꯔꯥ ꯌꯦꯡꯕꯗ ꯌꯥꯎꯗꯦ ꯂꯥꯛꯇꯕꯖꯥꯠꯅꯤ فجره فجره mai dân sinh cái lâm thế nước đi lào cái lâm thế ở đây cái cái Manipur cái thà này ngay rồi bà thà cái nước suba đi là làm dân thà đấy ở đây thà đi chứ lại thà đi I did cycling for Manipur this have a journey to go Manila and I did Dimapur Jare, although Dimapur United Electricity, Hagatare, and down Punta, I would receive to be. I do put Hezella Pana, Maram, or the Harakan, the my Magisu, Simpa Mampai, Galena, but Benina, Ireza Kara, Madita Kadana, and Nagre, do Haying Amukasu, Aida Pumina, Bakudon Saba, Mokasu Logani. Ngasi aina Dimapur da lakpa sigi pudong saba ma laujaraga ngasi asi Manipur gi yamna maru oiba numit ama haiba tare akhoi gi 1939 aduga ahambana 1909 da thokiba adugumlaba ima sing gi haiba tare British ki mayokta ima sing na sangjen gi ba nipilan gi adugumlaba ningsing thoram haiba tare ngasi marku ba 86 lak suba marku ba daru lak suba akhoi nipilan ningsing thoram asiga mari leina akhoi gi matam dugi thongna phabi ngasi na lai oi praba ima sing dugi mafamda kitang ngamjaba akhoi maira amam to su ka le hara kanda ima sing dugi thongna linjela dugu akhoi na hongna na magi mating mabun do success man jaba ga na yamna samna ngasi ilai ta sing ngasi ga punjan tare hara kanda ngasi Dimapur da asmaina thoram je bangtok jabani ado ngasi gi bangtok jariba thoram sigi pudong jaba laujaraga aina maru oina Manipur da punna fundaminariba maru oina akoi youth sing aduga imawi bising da ehana tawjani bari koisi maru oina hoje 1939 da thokriba nupilan gi posi maru oina matamjoda Manipur da akoi gi leijaba pothok haiba tare Manipur gi leijariba pothok mayam do akoi Manipur gi mapanda thadokiba thingbagi ihongni adubu matamduda akoina lauksangadaba wafamdi Manipur si akoigi pothok satho akoigi jana nabagi damaktadi akoigi yamna matik jana akoi pothok saba adugumba leibak ama oirami haibaduni adubu ngasidi India ki fibanung datil luraba matung aduga India ka akoy ka punna sanminaraba matung official oina India ka akoy ka punna ngasi ba wa sa ihumdra ka taruk se chupna leiminaraba matung dadi akoy Manipur da makal khudingma ki awat apa singna bikthale aduga loina na Manipur ki leijarang liba akoy ki masak bawong mayam si hiram kaya da akai ba lakpada na tana ngasi di atamna na akoy Meitei Puruk majority ni Hyna leijariba Meitei Puruk ase akoy minority ta ba ki pot ama da su dagle adu aina ngasi gi tawriba bangthok jariba Thmlmsi ga mari leina nai hanga thamjaningbadi akhoi Meitei se yamna matik makul leiba matam amagi Meitei oirambado ngasi lekha tarakliba se karigino haibase akhoi youth singa maru oina naina bhak thoi aduga ayaki cycling for Manipur ki cyber journey si pudong saba lagjaraga sumaina nipilangi thoram ama ngasi Dimapur da leibiriba Meitei reisa mayamga punna bangthokminabagi pudong saba ama phangbase aigi damakta su larok khabani aduga imasing dai oikhaba matamdugi imasing asu aina chachagadoriba journey si da makoi ki adugumlaba thonalin jela do success ojaraga mai pakna Manipur yorakpa ngamnabagi damakta su ai hona jagani aduga Manipur da punna fundaminariba Manipur ki manung amasung mapanda leibiriba reisa punna mangaso ehaki journey si da mapung phana support tawbiu loina na ngasi ki Thmlmsi pudong saba laujaraga Manipur da punna fundaminariba aduga Manipur ki mapanda leibiriba akoigi all community punamakta haiba tare Manipur punamakta ehakna tawjaniba request ti ehaki lakjagadoriba hojik phauba chacharaiba journey si
Maruoina Manipur da Punna Kundaminariba idea of Manipur haiba adugi masak adu hena mabangal kangkhat hanabagi wakalo da lakwa journey amasu oibanina unda mangna so support tawbire harakanda akoigi kaitharuraba mangtharuraba Manipur gi masak adu amuk hana halaknaba honabada community khudimangna support tawbiyu aduga loina अखोई ममांग लेमीरमलिबा अखोई थौना फारबी इमासिंगि मतिक बगुल सिंग अदुसु अखोइना मखोइगी मिंगचत मयें ताबा याबा थबक थौरमसु अखोइ लेहौरिबा मचा मनाय ओइरिबा अखोइना तौगुमसि हाइबा वाफमसे थमजबगा लोइनाना पुनमगु खुरुमजरि सिजे अखोइगी नेमबोकि बेग लाखरे नम इमा गाइदेनो नंग बेग लाखरिदा आई बेग लाखरिजे आई पोफम दैनी आई मैतांगी पैसा थिगेना पोरकपनी अदुगा आइना आइगी नाकल मरुम लोमदा थंबनी मरुम लोमदो माना मताइदगी येंगागा हाना चखगा ngasiगी banji karigi no ima ana hangjannare mana aigi poto haidokpoda ngari banne na poto haidokte maitangi paisa pige tholokpani mana poka to haidoraktana tawi adudo nupa do nang masak khangau na troima nipa do ai masak munna khangi karai daino khangda batani ado hoji haije ikoi magi ikoi nemboki magi bag to ngasi ngasai haidi banju banina maitangi paisa mi loba lae na pi ni na thokhi bane ba khoi nembok to aduduga mana mai pham duda magi bag tu thammaga mana pojai do gan loisalingai duda matai dei nupa do dum pollution bi yausan naramaga amta kaino tawdaba mana aduga mana hansidagi bag to puraga sakre mi maitan gi paisa jo pi bai myam su yauriba adu kayam yamna kaino tawdabano haidi mama gu ba ahan sidagi paisa do la aga kari nungai dorige haidi masak su munna khangi mi camera loi theli bani kai thengi ado video do thadoro agadi yamba haigadra inau ba haigadra phajade nang do nang masak munna khange adu video do thadok pasu mayam mangda thadok ningde do nasana kaino tawbiro pek to hayeng ni ta thinbiro adoragadi haidi ya no somma su kaino tawna ba adu ine box se smaina taw lerambaje yamna nungaite nangna tawriba thabok ta yam phajade na ma gumbajida ima do ngasai di kaple akhoi jo haidokte halaga adu ngasai nungdin nungdang wairamda noi ne muki bag to lakhre na hainarakpadagi akhoi jo smain tawre adu mayamna su yari gai nupa do yongnaba share tawbiyu friend mayam khoi ne boki bag to ngasi lakhre paisa ju phanam yaugri ado maitangi haidi ahandadi mi tek nomo ge sum haidi kwa haida chajar su kaidora su na tawjariba yungi kainom to wala so na tawjariba dubu mana bag to bu huni na huri banu pada ma haidi phajana haina ringai da video ke kalon thadok na dringai police jona dringai da na sana khangna bag to hayengi nimita thinbiro mayam haidi share tawbiyo